Ebola ge case masing lising amaga chanipanga kuntra Youkhre, Mioi chatok marifu nipan Shikhre. Kogada Mayoknariba Ebola lecture asi laksinaba honabada achauba awaba ama oire haina thazaningai oiba source amana phongdorakre. Kogada Ebola ge case asi listing amaga chanipan ka kuntra hengalakhibaga loinana Mioi chatuka nifunipan sihankre haina laingaki data amana phongdorakre. Haukiba pungkun mari da leibak adugi Ministry of Communication a phongkiba data amagi report ta Ebola ge case asi hengalakpa yabagi chauna oitokpa lei haiki. Chairak asida Kogada Mayoknariba Ebola gi lecture asi thengnanaba hotnabada saruk yakhiba US ki Mioi amasung state test tawrubada Ebola positive oiba thengnarakre hairi Mioi adu test tawrubada Ebola virus ki bundibong cell positive oiramba thengnakhibani haina Center for Disease Control and Prevention gi cherol amada phongdorakre CDC na thamlakpa warol amada Patient Employee Organization, Friends Agency sing amasung DRC ka Kogogi mapang oina chatminariba singa punna thabak thoram kaya paikhat namina duna pak sanna sandoragriba lecture asi ngathoknaba hotnabada chauna mating pangnari amasung kiningai oiraba cell sing asi masak khangdoknaba su honari hairi hauzik fawbagi oinadi CDC na Ebola Patient singna thengnariba lecture amasung anaba singi matangda marik chumna phongdorakpadi laikide hairi CDC gi website amada khwaidagi nauna phongkiba data amagi matung ina United States hauzik fawbada Ebola ge case amata thengna jui hairi America da leidiba miyamna leibak aduda changlakpagi chang hanthabadagi Ebola ge case mayokna davani hairi